ngasi phongki batuan tuan si phong singdagi maroi bi ipauk sing myam na thamjagi ahan bada Joe Biden na US ki apunba laibak yangkai gamari shuri haina claim tawrakhi bada leba sigi internet ta saithing pikre United States ki President Joe Biden na soiduna haidoki wapam amagidama amuhana US ki social media ra khana nainabagi topic am oirakhrari handaki matang sida masagi sahi humdraga mapan suraba President Biden na Obamacare defense tauna bahona ba campaign amada kumja English singani ga taraga ni pana US ki state asi punna yangkai ga mari shore hana lakhoki bane ma ki wapam asi hauki irai numita Pennsylvania Democratic Party okpagi tharam amada phongdoki bane tharam adu Biden na phongdoki bada Donald Trump na Obamacare bu replace tauna ba campaign sa thaba matamda Demonstrators Party ni English ngani ga taraga ni pan akan ba campaign sa thaduna Trump gi thorang adu mai pagandana bona ki adu mainamak Trump gi kangbuna for 99 lakh honaduna makoi gi bot ka gi masing adu yawna bo hona khipni adu mainamak makoi no hona ba ya bo hona rabasu mai pak pangam khidi haina miyam na phongdoki maduna maram oiduna English ngani ga taraga ni pan gi mikhal da Trump bo mai thiba piba ngamki Biden gi party na state yangkai ga mari dagi bot phangduna mai pakhi haina phungdoki bani Bidena mi phamadura phungdoki bada thokri ba thawdo adu gi chap chaba maram sing laibak sing asigi miyam na mapung phana khang mangam khide masigi chap chaba maram di miyam na makoi gi phangpham thokpa haksel gueba care ek adu gi kudong chaba phangna ba hona ba oirakli ba phiba madu gi matang na kari su khanda khide matam adu gi Donald Trump gi help protection gi care ek adu haujukti leitre loinana Republicans Party na makoigi lambi du mai pakna sanction bangam kibani haina phongdoki manu wapam si hek phongdokhraba matungda maki wangang khebagi video clip sing social media gi online users sing upload tawnaratuna maki wapam sing adu mipum tingna saithoraki hana kesina maki khwairi gi nobo aran bana tragana soiduna wapam sing oina miyam unaki Internet users singna social media da inarako wapum singda leba asigi President Joe Biden hausi United ki apunba state asi yangkai ga mari shore haina lathokre ai khoina karigum state sing asigi masing thirabri isa da samamnaba masal marangba hausi ma ki lenga sida paksana amanga ta thokpi phibam ama mawong ama natragana amada mayung narakpa yai haina phungdok narakre atopa internet user amana pirakpo comment amada Hauzik Biden America gi state asi yangkai ga mari shore haina rakrabanina mathangi maki wonga amada leba sigi voter million marfuga mathui lei haina explain torak yai habo wapam phungdorakli atopa internet user mana irakpada Joe Biden leba sigi state yangkai ga mari shore haina phungdorakre wapam asimak jesuna aikoi punamapu mateng pangbibu oirasunu haina phungdorakli mari suba internet user commentator amana phungdorakpada Joe Biden leba sigi state yangkai ga mari suba Malamgani maduna phungdorakpani Nupa si Ahal Oirakpagi mapung phana peng soirakpagi mawong na haina su phungdorakre hanisu pausin makatarakli Amaromdana Barack Obama na maki thabak thoromda athingo pirakpa sing naraduna miyam gyoeba khongsa chatkrai US ki hanigi President Barack Obama na maki thabak thoram singda khurau thangba madi singnaduna athingma pirakpa singi mayokta US ki Detroit amadi machine gun na maki campaign rally pangdokre khongsa adura Obama na America ra tokhai tana ba silibi singamadi America gi politics ta hingsa gi thabak sa tharikli ba kya sigi matangda wangang ki maki wangang lingai de miwe mana mangon anira khana ayet apan pirakhi haidi maki campaign rally adura Democrats governors great chance na support of hit khongset aduga madi lainana Obama na hai hauziki aikoi na kanglu masetana ba hona ba madi aikoi punamapu sawan ba masum akiba pohan ba politician adu masakhang mangamle makoi na masai khudong saba phangna bagi dama thaurang singa si packet pani hai bisu khangle punama si social media ra mathang miyam khangna ba phongdok ba horagani haina su haiki asigumba thawong asi yam khudong thiningai oiba madi oiri Kudamoina handakta nauna US Speaker Nancy Pelosi gi sai marpkuni tu shuraba mapu roibabu asugumba wapam phongdu lobagi hatnana attack tarokhiba duni tanjadu Obama gi mayukta leiba miyai sing Obama na
tamthiba political gi machaching puthoktuno wangang lingai ayer pan piraktuna maki mayokta khulau kya lakshilaki hari adumana mangon ayer pan pirak liba kaya do namhatuna obama na makatana maki wafam sing leptana miyam da wangang ki asumna mana wangang lingai ayer pan pirak pasing yadaba tawroidabani maramdi makoi lamlaki sagumna ngauraba asumaran khangdraba miyoi ngaktini makoi aisina khudong thiba climate ama samlakadoribani haine su phongdokhi hari Autopa pao madanamo Mizoram na thaugi tanker mai sakpada mari sire miyoi kya sokre ngara numidang wera Mizoram gi toirial yarlip manakta petrol puba tanker ama khaudana mai salakiba thagdokta yamdrabda miyoi mari kutakta sire duga atopa miyoi kaya marum aso apanangkre hari state capitals Aizol gi nongpo ulomda kilometer taragani pan chalaga leiba toirial village thagdo du thokibani Tanker aduna samphai tamna lakpi lamina numidang weram pung taruk rom tarakpada Torial village da lebak thiba mai sakpagi thaudo du mayong nakhibani sikraba masum asokpa nangkraba miyoi sing aduna tanker adudagi thau lokthokna bahona bada khudong thiba mayong nakhibani haina singnari atopa miyoi khrana mai salakliba tanker adu mai muthana bahona ki haina mapamadugi khunja sina phungdoki atopa pawgi likhuna magi matungina tanker mai salakiba aduna Paibadagi manakta lerama saka ani panba gari ahunga loinana taxi amasu maina sakhi masum makhol hauna salakiba asoba mai salakpagi thaudo duna suon badagi laikana duna leiriba miyoi singi marakta ka hena asopa yawbadagi asiba masing hengalaki biyai haina su panari hena pausna makatana phongdorakli amaromdana RSS asi asengba kopi mahiduni BJP na mathakta leiriba kongolni Prasan Kishore Political strategist Oirakpagi activist am Oirakiba Prasan Kishore ngasi phongdokibada Bharatiya Janata Party BJP si Rashtriya PM Sebak Sangha RSS ki mapanthongdu uriba saktam amani haina karem nakre BJP si kopi mahi ki mathakta leiriba Kongol masasing adumagni amaromda masigi parent body oiriba RSS asina marumda leiraga thabak thorom khudimak sinmani haki Bihar kilometer lising gasangwa sangba Padayatra pangthokliba Kishorna West Champaran district leiriba Loria pangthokpa thoram amada wafam asi phongdokhibani maki Padayatra asi haukiba October 2 dagi lamtharakibani BJP bu karem naraduna Kishorna hai Gandhiji bu hatkhiba Nathuram Godse gi ideology asi Gandhiji gi Congress party bu hingat halaba matamda maithiba piba ngamani mana Nitish Kumar masum Jagan Mohan Ledigi Aningba Pama Thona na bohona ramagi muhut masamang na hiram asomda thabak sangnam labadi he na pharam gadabani haba wapum phongdokhi IBAC founder sina makhatana hai BJP kari no khangdaba mi amata party asibu thiba piba ngamloi kanagumna coffee habliba cup amada yenglabadi madugi mathakta Kongol masa singoguni BJP su adumak ni haki RSS ki asoba structure ama BJP gi marumda lengdana leiri maramisna BJP si RSS na aphongba taibang panda mahik oina tholak pasakta maduni aikoina semjin mamongda yamna thuna BJP bu maithiba pibri ngam khiroi haina sumangna phongdokhi mako BJP gi agent amani haina ngehak leitana saidiba JDU lusingba masum Bihar gi chief minister Nitish Kumar da khut thiladuna Kishore hai Zatiya sina sarang naba phibam mayok nariba matamda mak masamak JDU gi National Vice President oina lerami leba asina CAA NPR MRC gi akan bi ho matamdu da mak Nitish Kumar wa sagotuna lakiba misangni matamdu da mak ki party gi MP singna Parliament Citizenship Amendment Bill sagotuna vote pi ki haiki makna Nitish Kumar ga sauna kiba matang laiki matamdu Kumar na National President oiringai dani haiki ne su pausina su phongdorakli Marak thana tentak na mayam ni special content katang mayam na marak thana hapsaramge dugo thamjagaduriba content si loksingi pukai ni mayam ado thamjagaduriba content si gi maming sin ningtham tha na lakda ekoine section gadaba khara khangjin minasi article si reliable source to yumpham moiraga phongmani dugo masina medical professional singi paukta ki motchina na bohona badina ti haidi thamjagi mayam na tentak na ningtham tha na lakda ekoina makhal makha kya gi nuaitaba sing yamna toina mayunari Aying manungsit amadi ising na maram moiraga ningtham thagi matam na miyoi ayamba tanbagi sangsi hangali adobu ingi natragana talli haiduna aikhoigi nom yoba pangthokpam thokpa thabak thorom singdi pangthoktaba yadabana maram moiraga adumak hanagum thabak tawba tabani adobu ingsilakpa matamda aikoina section ba watpana maram moiraga natragana khang ba watpadagi toina thengnari bu khodong sadaba khara hairagadi lok lehok tawba chaba tumnaba amadi lok kangkhu khuba sini
ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯊꯣꯛꯂꯛꯇꯅꯕ ꯑꯩꯈꯣꯏꯅ ꯃꯥꯡꯖꯧꯅꯅ ꯄꯥꯏꯈꯠꯄ ꯌꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯈꯔꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯈꯪꯖꯤꯟꯃꯤꯟꯅꯁꯤ ꯃꯁꯤꯅ ꯁꯣꯏꯗꯅ ꯀꯥꯟꯅꯕ ꯈꯔꯗꯤ ꯐꯪꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ ꯅꯥꯛꯀꯤ ꯌꯨꯝ ꯑꯃꯗꯤ ꯑꯣꯐꯤꯁꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯌꯥꯝꯕꯅ ꯂꯣꯛ ꯊꯨꯡꯕ ꯅꯥꯇꯣꯟ ꯃꯍꯤ ꯇꯥꯕ ꯅꯠꯇ꯭ꯔꯒꯅ ꯂꯣꯛ ꯈꯨꯕꯅꯆꯤꯡꯕ ꯇꯧꯕ ꯁꯣꯏꯗꯅ ꯊꯦꯡꯅꯔꯝꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯕ ꯊꯧꯑꯣꯡꯁꯤꯡꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯀꯣꯛ ꯆꯤꯛꯄ ꯈꯪꯅꯥꯎ ꯅꯥꯕ ꯑꯃꯗꯤ ꯅꯥꯇꯣꯟ ꯁꯣꯔ ꯍꯣꯟꯕꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯊꯣꯛꯂꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯩꯈꯣꯏꯅ ꯃꯥꯡꯖꯧꯅꯅ ꯇꯧꯕ ꯌꯥꯕ ꯈꯔꯗꯪ ꯍꯥꯏꯔꯕꯗꯤ ꯑꯊꯥꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯏꯁꯤꯡꯅ ꯈꯅꯥꯎ ꯇꯦꯡꯕ ꯑꯃꯗꯤ ꯁ꯭ꯇꯤꯝ ꯇꯧꯕ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯅ꯭ꯌꯨꯃꯣꯅꯤꯌꯥꯅ ꯅꯥꯍꯟꯗꯅꯕ ꯍꯣꯠꯅꯕ ꯑꯁꯤꯅꯤ ꯅ꯭ꯌꯨꯃꯣꯅꯤꯌꯥ ꯅꯥꯔꯛꯄ ꯌꯥꯕꯒꯤ ꯈꯨꯗꯝ ꯑꯁꯤ ꯂꯣꯛ ꯂꯩꯍꯧꯁꯨ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯃꯇꯝ ꯆꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯍꯛꯆꯥꯡꯗ ꯇꯥꯏꯅꯔꯛꯄ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯈꯔ ꯆꯥꯔꯒ ꯅꯠꯇ꯭ꯔꯒꯅ OPD treatment amana hekta phanba ngambasu yawi adubu karigumba case kharadana hospital numit mari ni mangani lehenbasu yawi maram aduna ningthamtha gi matamna yariba makai lok lehau to holaktanaba akhang ai sing natragana doctor singa tanaduna sectiona laigadabani mathakta pankhribasing asi nataba ningthamtha gi matamda aikoina toina thengnaba nuaitabasing gi manungda unsa kangba natragana sekhaiba si chomani ningthamtha gi matamda nungsitta humidity gi level asi nembana maram moiraga akang manungsit sit bahurei masina maram oiraga aikoi gi unsa si kangsin bahurei unsa kangsilakpa matamda aikoina yamna toina hainariba unsa se khaiba hairiba thong si tholei hairiba thong asidadi aikoina ngakthok ke hairabadi physician singna takpagi matung ina moisturizer sang yamna haibadi nongmada yamdrabada anirak sejinagadabani mathau tarabadi masidagi hena sejinarabasi yai aduga section gadaba mana ising ka hena sabana irujaroidabani maramdi ising sabana irujaba matamna aikogi unsada normal oina legadaba moisture gi level adu handhali ningdam thagi matamna khwaidagi hena mathau taribidi aikogi haksangi immune system asi mapangal kana lehanbaduni haksangi immune system na mapangal kana leiriba makai aikoida ningtham thagi matamna toina mayoknaba nungaitaba makhal sing maru oina lok thungba kok sikpa amadi mid chot lawa lauraka leiba sina singbasing tholakadabadagi ngakthokpa ngami maram aduna aikoina saba thakpa matamda yamna section gadabani ningtham thagi matamda maru oina aikoina asangba mana masing amadi haira sa aduna haksangi immune mapangal phana lehanana bokhona gadabani amaromda haksangda mafam matam pumda kanaba piba hairagadi khongna sangna satpa asini maram aduna ningtham thagi matamda su aikoina yamdrabada minute kunthra khongna satuna haksang phana lehanana bokhona gadabani haina thijiloi singna su hairi hairi Makasa tharakpoina topa pomna Chief Minister Eknath Shinde gi mayokta comment iruba PhD mahairoi phakre Maharashtra gi Chief Minister Eknath Shinde amasum Deputy Chief Minister Devendra gi mayok fazadaba wai wata sing sijinaduna social media ra thagaluba PhD mahairoi ama Maharashtra cyber wing na phare haidi official web report amagi matungina Maharashtra cyber wing na pharaba masagi sai kunga mapalom suraba mahiroi adu hauji Ahmad Nagar leiba University mada PhD tauri thasigi taraga marida social media Twitter gi kuthangna masakangdaba miyamana state gi minister amasum deputy minister gi mayokta fazada bohi wata sijinaduna post tarokhi hairiba masakangdaba miyashina micro blogging site amada sunupi singbu hanthana ngang maroina journalist ki lamda kathokpaga loinana mathau toriba nupi singda usit thawoidana iba blog amasu thagalakhi Virtual private network sijinaraga thagalakibana maramoiraga khudaki oina masak khangdona bohonabada khudong sadaba kya mayonaki tungda cyber wing asina technicals analysis toraba matung social media da posting adu Ahmad Nagar district ki manung janba rahuri da leiba matama fole agricultural university ki thalakibni haiba khangmangki madugi matung cyber team asina hawkiba irai amasum thangjanmita university sida satuna singnengo eba miyoi sing mathakta wang pong sadaki Madura cyber team asina singneningai oiba miyani detain toraba matung makhatana wang pong sathanabagidama Mumbai da puraki miyo ani edu wang pong sathabadagi thaudok tura senari ba miyo police na masakhang mangam kibagaloina university hostel gi phakibani pharaba mahiru edu gi mobile phone ani amasum laptop amasu police na recover tokraba geja singadu cyber forensic expert singda thakren su pawus na fundorakli makasa tarak point na harol thaudang poksi digi myamna tentak na thamjage Official respondent sing mathak tharakpa contempt petition haisina close tawduna respondent sing contempt proceeding digi discharge tawkre
State government ki competence authority singi mathakta awang kongkham laikai developments committee ki secretary na tharakpa contempt petition high court na close tawkhibaga loinana respondent petitioner singi contempt proceeding dagi discuss tawkre awang kongpal kongkham laikai development committee ki secretary thoksom sarat singa se yangkhai ga mathu apok palai kidraba jogeshwar singa kongpal kongkham laikai na petitioner oiduna commissioner secretary revenue government of manipur commissioner secretary PHED government of manipur deputy commissioner Imphal East subdivisional magistrate Imphal East chief engineer government of manipur supervisor the Keystones Private Limited Hyderabad na singi mathakta High Court of Manipur high-river respondent singa sina English singa ni kunga mathugi April kuntrada High Court na criminals revision petition amaga mari leinana takhiba interim order violate tawi punishment PBU haina contempt petition oina tharakhibani petitioner na ma ki council Ajoy Pemam advocate ki kuthang na High Court tharakhiba contempt petition na suna pali madudi awang kongpal Kongkham Laikai Development Committee gi mingda committee asina occupy tawriba lam CS Dak number 31 of 23 Kongkham Laikai Revenue Village ki manungda respondent sing overhead water tank season sajilakpadagi petitioner na criminals revision petition thaduna High Court na English sing aniga kunga mathugi April kuntrada interim order ama thoktuna mapam adu sagatliba overhead water tank lepnaba respondent authority sing kanki aduba respondent authority sing da hairiba interim order asi violate tawduna overhead water tank sabagi thabak leptana sathakiduna hairiba high court ki interim order asi khangna violate tawi haina charge tawki so hairi loisilakpoina to papom na Myanmar gi military Sagang region air strike tawkre Myanmar gi military na Sagang region gi Paul township ta parks an air strike satakre haina official report ama gi matung ina phongdorakli Myanmar gi military na area adumakta da leidiba resistance force na khudum chaliba area attack satakraba matung tarakpada air strike tawkibani local gi miyoi sina phongdokiba warol gi matung ina di khwaidi gi nahawnuna satharakiba air strike asi nawe in amadi ayingmar satakibani hairiba village ani asi Papalandam manak na lei local gi resistance amana phongdokibada Myanmar gi lanmisingna seasonariba aircraft kaya amasu amangata nangkre amasum helicopter sing seasonaduna attack adu satharakibaga loinana lanmising hondokpagi thabak su tawki hai junta gi lanmi police amadi makoi imung manung yawna prisoner kunga taruk resistance force nam Hapalanpi village ta phajinduna thamli hairiba village asida Myanmar gi lanmi air strike sathaki satharakiba attack adu Myanmar gi lanmi marphuju sejinaki mokoina yumthangnariba Thai Pians Kayal village su target toraki hainasu paus na palakli tentang na thamjaram ge du hauju koina di myam paus su matanga solution jarage masu myam pun anaba update ngaminasi